Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau Security Force na thibu humbagi thabak sathabada kusukulai amadi aina thingraba lalholuk anigi miui ani fare Manipur startup scheme gi kanaba phangangani haiduna applicant singdagi sel lokthokna buhonaba miui singdagi cheksinaba rajya gi planning bibhag na khangali amasong Bihar Vidhan Sabha Mikhal gi namak India da yauriba dol singi sit yenthokna kre Security Force na Bisnupur Jila gi tongan mamafam singda ngarang thibu humbagi thabak zathabada kusukulai kaya phagatle phagalaba khulai singi manungda magazine yawba insas rifle ama ball action rifle manga AK47 rifle ama MP9 ama double barrel nongoi ani .32 pistol ani amadi nongoi maru kaya yauri Amarom the Imphal West Jila gi lamsang haurang sabal mamang lekai dagi KCP PSC group ki active kader ni haiba mioi ama ngarang security force na fare Imphal Jila gi uchon awang lekai dagi KYKL gi kader ni haiba mioi amasu ngarang fare haire security force na Tengnokpal Jila gi More police station gi manung chanba mission vein da hokki ba thangjan mita thibom gi thabak sathabada WY tablet kilogram taramapan phare haire Manipur startup scheme gi kanaba phangangani haiduna applicant singdagi sel lokthokna ba hotna ba mioi singdagi section naba rajya gi planning bivak na khanghalakle planning director RK Radesana Devi na chirolamada hai chief minister's entrepreneurs support scheme amasung Manipur startup scheme gi application thajin bada sel tingde kanagumala nai mioi amatada application pishin bada sel launa ba haiki basu lekte application thajining ba mioi singna bibak asigi website ta changduna akopa warol sing khangba yagani polio gi subnational immunization gi sarukam oina ngasi amasung hayeng health worker singna yumthong changduna sahi manga phabu gi manung da leba angang singda polio hidak pithakpa gi thabak sathagani campaign asida rajya sigi pun angang lak ahum lising tara taruk chatruk humbutra mathoida polio hidak pithaknaba pandam thamli Fit India Freedom Run Swachh Bharat campaign gi manung channa Assam Rifles na chinduna Churachandpur Jila gi Khuga Dam dagi Don Bosco School phauba marathon ama haukiba thangjan mita pangthokre maduda mahiroi chambri amasung Assam Rifles gi personnel 35 saruk yaki haire MLA RK Imona Silongi Red Land da leiba aitihasik oiraba Manipuri Rajbari Tugai ki adubu yaningdaba phongdokpaga loinana heritage ki khanghai sing historian sing yauna ningthi na hanagumna sangwat sabinaba Rajyapal Ajay Kumar Bhalada sirolama pisinduna taksin kre India Meteorological Department na hairi lagleba nimit humni asida Manipur Nagaland Mizoram Tripura Tamil Nadu amasung Telangana gi mafam kaya akhak araw amadi nungsit yaun akanba nongjuraba yai Andhra Pradesh Kerala Mahe Lakshadweep Orissa kha thangba Karnataka ki Saruk Puducherry amasung Karaikal da su ngasi phawba akanba nongjuraba yai hairi Electronic Detail Accident Report Cashless Treatment of Road Accident Victim Scheme isingani kunmanga amasung Compensation to Victims of Hit and Run Motors Vehicles Accident Scheme gi matangda nomagi oiba rajya thaki workshop ama ngasi Imphal Jila gi top dasera da leiba IDTRC da pangthokani thormaduda transport amasung TCI gi additional chief secretary Anurag Bajpai na atoiba atithi oina saruk yagani thormaduda akhang ai kayana tongan mahiramda wa ngangani hairi tabiriba pawasi Akaswani Imphal dagini Bihar Vidhan Sabha Mikhal gi damak India da yauriba dol singi sit yenthokre BJP gi General Secretary Binod Taure na social media da thagalakba warwalama da hai Mikhal asida BJP amasung JDU na sit chama sumna amada Lok Janashakti Party Rambilas sit kunmapan aduga Rashtriya Lok Morcha amasung Hindustani Awam Morcha na sit taruk da Mikhal thengnaragani Nai Delhi gi BJP headquarters da ngarang pangthokpa India da yauriba dol singi luchingba singna kupna khanaraba tungda wafam asi lauthokibani India da yauriba maruiba dol ani BJP amasung JDU na handaki Mikhal asida makhoi gi dol gi mirep ki masing hantahanbada yanare masina punna chatminariba dol singi marakta hena mari chachilalagani lisingani kungi Vidhan Sabha da BJP na sit chama tarada Janata Dal United na sit chama taramanga da Mikhal tengnaki maduda BJP na sit humbudra mari da phangki JDU na sit nifu humdoi tamak mai pak pangam ki Youth Affairs Samrung Sports Mantri
Manchuk Mandabiyana Lebak Sinba Tungbada Drug Free Ohenaba Taurang Kaya Paikhatpagidamak Iskon bu Thagatpa Phongdokre. Nai Delhi-da Skon na sinuna pangthokpa Udgar Youth Festival da Paumising da Mantri na hai. Lebak asigi naha lising 15 henbana Taurang asina drug tagi lapthokna leinaba wasak lahonkre. Lebak asibu Vikshit Bharat Ohenbada Skon na paikhatliba Taurang asina achauba thaudang laurgani. Skon na Bharat chinba tungna Nashamuk Yuva Sanskar Yuk Bharat ki Taurang hogdokre masina Nisada luptuna leirama miyoi kya Ishwargi oiba wakhalon changlaktuna santi leiba chakhotpa lamdam ama ohenbada chawna mateng oiragani. Afghanistan ki ngamkhai lansilaktuna Landana honarama Pakistan ki lanmi angkhai nipan Afghanistan ki Taliban singna hatkare. Partika province da leiba miyam ki kaithel amada Pakistan singna nongthaktagi bom thadaduna amangata thoon kiba madugi paukum oina Pakistan ki lanmi singa si hatkibani hairi. Taliban ki machan chatpa Zabihullah Mujahid na hai Pakistan na nongthaktagi landarakibagi tungda Talibana ngamkhai ki tongan mafam singda Pakistan ki lanmi ki mathakta landaki maduda Pakistan ki lanmi kuntra soki Taliban ki fighter mapan siki taranipa na asok apan nangki. Mamangi sayolda Pakistana Afghan ki Kabulda bom pokhai hanbagi thokdok thon ki masigi tungda lebak anigi marakta ungkhanabagi thokdok asi thoraki. Saudi Arabia Qatar yauna lebak kaya na lebak anigi ungkhanaba adu atuba matamda wari chanaduna loishinaba appeal tawri. Ngasi phongba pause singi maroiba pausingi tabak hauzik Ngangbam Amukhomba leire Amukhomba. Thagatsari Suni Silongi Manipuri Rajbari Thogakibagi Yaningdaba Paksana Phongdonokpagi pau Manipur ngarang polio hidak pithakpagi campaign hagdokhibagi pau ngasi phongba pauche singi maroi paweri. Narol da Red Lane gi building thogakibagi thawong laingakna tumina laisinba yaroidori CSO Mahiroi lup yauna Makai Kyadagi Yaningdaba Phongdonokpa leptri ha pawasi Chana Leibakta Ahanba headline piduna phongli. Pawasi Naharugi Thodangdana Manipurna India da tinkibagi ahingba khudam Manipur Rajbari gi wathok haiba banner headlines ki makhada PDA na thorokliba sangdok warol miyambu apangbani khanduna hektamak hajilakba warol ni haina sirkana phongdokkiba wafam historical monument manghanba khunaidugi puwariga loinarlaba masak manghanbani haina Mahiroi lup MSF na phongdokki wafam ahanba headline tawri. Pauna kaithelda u achoba tare yanthalubagi u chara yankhai thalaga hawanaba khangan kreba pau ama Shanghai Express Manipuri edition da ahanba headline piduna phongli. Manipuri lambi sing salak sabadagi Miyam penadre pau amasu pauchi asida anichoba headline tawduna phongba thenare pawasi Shanghai Express English edition dasu ahanba headline tawri. Pongna phamda Manipur da government semge harbadi kanglu khudingmaki MLA sing yasinaru hairakre pau ama ahanba headline tawri. RTI channel pa chahi kun surakpada Congress na hairi government employees sing lantum phongdo khanba yamna mathau tare haiba pau amasu anichoba headline tawri. Khwelan pauda Manipur Rajbari Thogakibagi wathok chauthorokadori chahi sama sugadaba chahi ani khakta ngaraklabani haipetang haibiramlabadi nungaigadabani yamna pamui haina art and culture director na phongdokki wafam ahanba headline tawri. Delhi da paisinaruba sing leptuna hanarakli PR sangdoklaroi popular government lahelagani haibigi thajaba pekla haina MLA ibom chana phongdokki wafam ama pauchi sida maroi pawino phongli. People's Chronicle da raja thaki polio subnational immunization day hawdokra heba pau engka kalam da phongli. Morning bell da PR makata na sangdoraroi haina MLA ibom chana phongdokki wafam ahanba headline tawri. Ganphu mel da chahi yankhai gi matungda ukhul da lakadoriba NS na IM gi lusingba muiba onanaba sem sari heba pau ahanba headline tawri. Taramari suba jadonang memorial football tournament hokre hill area committee gi chairman Dipu Gangmaina raja sida lingjen manaba amadi amatoibagi tangai fadaba lai haina phongdokra pau ani suba headline tawri. Suni Thagatsari Amukhomba aroibada maroiba pau amuk security force na tibomagi thabak chathabada kusukulai amadi aina thingrba lalolup anigi mi ani fare Manipur startup scheme gi kanaba phangani haiduna applicant sing dagi sel lokthongna buhonaba mioi sing dagi seksinaba rajya gi planning bibang na khangalakli amasong Bihar Vidhan Sabha Mikhal gi damak India da yariba dol sing gi sit yenthokna kare pauloi jare